Koftam kauba Koki Hills ki lup ama su tholak tang kunga taret thatara kanithu English singaniga kunga mangada Committee on Protection of Tribal Areas Manipur Koki Hills kauba COPTAM-KH na wafam kayamuk yawba sirol ama social media singda saithorakli lepa leitana encroachment tauba amasum tribal hill area da puksial sengdaba state police gi mayokta akanba warning tarakli Hariba lup asuna maral kya siruduna Meitei community amasum valley based institution singna direct natragana indirect oina tribal hill area singda cultural, religious, administrative or natragana attempt tauroidabani haiba kariguma makhatana koki amasum atopa schedule tribe ki ancestral land singda control tongnabu honaraglabadi makhatana maruiba point kharaga thamnaduna tribal hills area singsi valley oina extension tauti administratively culturally natragana constitutionally oinana customary ownership amasum citizenship based jurisdiction asi legally cognizable oi amasum judicially recorded oi haba wafam yauna pali makhatana community amatana department natragana government authority singnasu due process conscience amasum constitutional compliance yaudna tribal land right override tawba yariba wafam yauna kya phungtokli makhatana maral kya siruduna hariba singasi constitutional order intercommunity peace amasum rule of law interest yenglaga issue tawba warning neba wafam yauna phungtokli hariba sirol asi secretary information and publicity COPTAM-KH tribal amasum constitutional safeguard of tribal area hills ki interest ta thokpa sirol ne sumek singna pali amaromdana Wangoi khaidem Nupi amagi ashiba hakchang ama lairamle haidi loinar hausuk phawbi goinadi akupa maro langla langjin khangmangamdre haidi makhata anauba update amaramdana science na kham thengna sakholaba matam asida saroi ngaroi boat plate ki mapham leitre haina miyamna khalabasu Phayeng makha lekaida leiba ningthaujam moirang jawgi yumda tholakhiba aki akhang oiriba thaudok kayana nahongdana mamangai matamgi saroi ngaroi boot plate ki thaudok kya ningsing hale hari hariba siga mari lainarani haiba Phayeng da haujikana viral oiragliba boot thoi hariba maphamaduda uttara sanglel sana kunungna haujuk boot na tamnabana maram oiraga imung manung leibam safam khangandaba adu yengsinba madi laithau panglubagi mami ne haiba photo galoi na social media sing thadurakli USA na Nigeria gi awang nungsup thangba mafam singda akanba strike sadakri Nigeria gi awang nungsup thangba mafam singda ladibi Islamic State Forces gi matakta USA gi armed forces na mapanga leirabi strike kya sadakri strike adugi matungda USA gi President Donald Trump na phungdokhibada Nigeria lenga ki maikei digi leba adugi tuan mafam singda Christian singi matakta satharakliba miyot minei singadu ka hengalakpadigi mating oina haijarakpada strike singda satakibani hari nahan numidang Nigeria gi awang sup thangba mafam singda leiriba IS terrorist ki mafam singadu da USA gi commander in chief ama oina strike singadu sathan khibani haina Donald Trump na phongtokhi Nigeria gi mafam singadu sahi kya digi horaga mara leijadaba Christian singi mathakta ahenba miyot minei amadi misi mina phawbu yauduna laklibani mafam singasi Trump na mahaki social media post ta phongdorakpani adubu strike singaduna kadai phawba asu apan amadi ama ada thon khibagi haibagi matangdadi palakhidi amaramna Nigeria gi Ministry of Foreign Affairs na ngarang phongdorakpagi matungna USA gi akaknaba air strike singaduna leiba adugi awang nungsup thangwada leiriba IS terrorist loopsing adu target sing aduda pan khiyari makhatana leiba anina intelligence amasum strategic oiba mari fagat handuna global gi oiba mongda misam singi mathakta terrorist na Christian Muslim amadi atokpa furup singda chathariba miyot minei singadu international law gi makhada leptana mari thamkhigani swari mara asida US ki military gi oina African command phungdorakpa strike singadu Nigerian authority gi maikei digi haijarakpadi chatakibani loinana attack singaduna IS terrorist kya mahatpamki strike singaduna terrorist singi maikei digi US masa singda chathabe attack singadugi pakhum laiba aduda natragana miramda oirabasu matik chana piba ngami haibadu uli ningsingba yabadi October thara Trump na Nigeria da Christian singna hingbada aki tujungba phaurakliba adu kokonanaba plan tawbu leiri haina haikibani madugi damakta Pentagon military action chathanaba plan semnanaba khangan lekhi international
Religious Freedom Act ki makhada Nigeria leibak pu USA na yamna maru oiba leiba aman haina lauribani. Myanmar junta na independence domestic monitor singi mathakta athingba thamkhri. Myanmar junta lengana thasigi kungani pana pangthokodariba mikhala sindi independence domestic monitor singi mathakta athingba thamjingkhri. Junta lengana numaisu numita pangthokodariba mikhala sida malemgi organization singa masum leibak kayana mikhala siu yengchinanaba chewau pikhrabasu leibak manungda leiriba monitoring group singi mathakta di athingba thamduna mikhal ga mari leinaba thabak thorom sing yengchinbagi awabadu pikidabani. Mamang na pangthokiba mikhal kayadadi leiba aduda leiba civil society organization singna chauna thodang loduna lakhibani adubo handaki mikhal asidadi leiba adugi civil society organization singna mikhal asibu yengsinanabagi application kya pisilakibadu lengana laukidabani. Election observer amana Myanmar da phongba pauksi ema oiriba Irawadi news thamlak woro lamada mikhal gi mangoinana group kya CM election commission na register tauna ki adumapu handaki mikhal asidadi leiba asigi Ministry of Home Affairs na ayaba piraba organization sing kaktamak register tawhanduna mikhal asibu yengsinnabi ayaba piri mikhal asigi tamak Belarus ki observer sing di yangon thunglakri aina pausta makhatari. Thai fighter jet singna Cambodia ki khungang singda akanba bombing tokri. Cambodia gi Banti Minchi province ta leba khungang amada Thailand gi F-16 fighter jet singna bomb ni fu thadaduna attack tokri haina Cambodia gi defense ministry na paw mana hairi. Soksi khungang na satakhiba akanba bombing aduna misam singi yuma masum public infrastructure singmang taki haina Cambodian defense ministry gi under secretary of state amasum spokesperson Lieutenant General Mali Sosetana press briefing amada phongdoki. Thai military na Banti Manchi province ki Poipet municipality ki civilians area singdasu artillery cell kaya marum kapsilaki haina mangna haiki. Thailand amasung Cambodia gi marakta thokliba lana si lepiyo amasung mamangda sign tawna kiba yana warol sing mapung phana satna hanbiu haina United States ki Department of State ki Secretary Marco Rubio na appeal toki Cambodia gi Prime Minister Hun Maneka phone wari sanabada Marco Rubio na leba anisi gi marakta ingthaba purakna bigi wa khanna bohona bada US na mateng pangna ba sem sari haina su phong toki hari amaromdana Iran oil tanker jahaz ama phajingkhri yamna marueba samudra gi lambi oiriba state of Hormuzat Iranian forces na miraiba ki oil tanker jahaz ama phajingkhri Iranian official amana phongdokiba matungina oil tanker adu thau liter million marirom huralaga puthorakpada revolutionary guard ki naval forces na phakibani hari foreign crew member taragatur phajile tanker jahaz sis tawribasi huranmi ki thabak tawbasing da akanba saithing amani haina official adunus makhata na saikeri yamna athubada State of Hormuz asid Iranian forces na hek jahaz phajin ba madi attack tobigi thabak sathaki makhoi gi thausil asi nungsup leibak sing yamna nungnang ba pokli hainasu paw sida makhata na report torakli